Result khak yenglaga Lairik laisu tambagi mahut samaj ki damakta toufam thokpa wakhalsu khanba mathou tai haina Tripura ge Chief Minister Dr. Manik Sahana phongdokre ngarang Agartala Hafaniada Leiba International Fair Ground Hall da Tripura lenga ki Education Department sinduna English ingani kunmanga chahi asigi exam singda mikok thongba ngamlakraba mahairoi sing okpagi thoram amada CM Dr. Manik Sahana wafam asi phongdokibani felicitation thoram da Vidyagi gi Maitei Macha Langol Zam Bithisu Yauki TVSC gi Madhyamak Metric da Top 10 gi manungda Yauba Maitei Macha L Vithibusu Chief Minister na okay panba yabadi chahi nifu taruk ki matungda Metric da Top 10 gi manungda Yauba Maitei Macha mahakna ahum subani Englishing amaga chamapan humbutara tarukta Haigruzam Prasanta Kumar Singha amade Englishing amaga chamapan humbutara mapanda L Swapna Top 10 gi manung chanbang ngamkre Sipa Hizola District ki PM Sri Vidya Gigi ISS School dagi pass tawrakpani Hauzik Agartala gi Kamini Kumar ISS School da Science logduna mahai tamliba L Vithibusu Langol Jam Vikas Singha amadi Ningthauzam Ningol Radharani gi machanupini